leader. Program asigi pandamdi mating leiba karamba miyoina ikoigi khunai asibu achumba lambi da lamjing hangadage haibudu miyamna kupna nainaraga lepiyu. Lakadoriba 2022 gi Manipur Assembly election da mirep oina chongthorokliba sing makoi gi wakhalon da leijaba pangthokliba amdi pangthoklakadoriba kayabu kupna nainaduna achumba mihut khannabagi pandamdani make your future leader. Welcome back to Meet Your Future Leader. Mami TV na left na zata zaragli ba Meet Your Future Leader ki program da mayambo amukana Rakesh Salam na taram nuksari. Lakadri ba tarani thoirik shuba Legislative Assembly election da mayok na nabagi da mag hari ba Mikal si tengna nabagi da mag sem saduna lairi ba kairau kendra gi naung na songthoragli ba intending candidate Tamo Brazen ga thengna bagi miku badu mayam da ngakang share tau jage. Maki wakalo namadi mahna kari da mo Mikal thengna gadori ba hai badu mayam puna khangmin na duna afaba luching ba candidate ama lakadri ba election sida khana nabagi tanja do longmina se ahan mukta da tamo ahan da lakchaning base akogi kairau kendra gi oina kari awada pa leibadagi karamba awada pa menkhatning badagi hairi ba election se thengna ba wari lobi khibano haibdo amtang share to biu mayam da tom to sengna di aina akogi kairau kendra sida lagliba tarani thoi suba jene election na sida ina candidate winning bagi maru ai bab pandam se nasi manipur se aikoi singdagi kul aduga tampakdagi nipu humpu si khalliba adugumba akogi electoral politics asigi leiriba phibam si ai samuksu vote se kara na thadarak na laglabani aduna masigi phibam si yengu matamda yamna aingonda yam waba haiba tare haibadi sigumba yam luraba akogi leibak ngalon gi oiba sigumba luraba yam maru oiba asigumba mihut khanbagi chauraba thodang ase ase manipurda leiriba chaneriba phibamsi ni sengna haragadi sen chenjau paiba mayam karai de kamain taluraga paiba no khangde chungma mayam asina aikhoigi lairaba praja aikhoigi voter sing ase asida aikhoigi sen kharasina mitha lega ta sengna di yam alluring oiba duga enticing oiba aikoi mi sing de amna tempting oiba mitna thagat halaga aikoi lalon pot ki mong da chenjang waiba khara sina humna pureraga bhot se moi na kana ba tawba asigi chanebi masi ngasi ngarang khaki wanate yam sang na sanara sathaduna labani asiguma mayam si gi mayuktani haiba tare aina candidate amoina thuning e bisi maramdi again politics haiba wahi simaksu koi english na masi english ki kanoda dictionary da kaida mayam akhangai like haibi maramdi manipuri yongbadi yam hairabani the politics haiba wahi it is derived word masi borrowed word ni latin gi politicus haiba wahi aduga tasengbadi ancient greek ki politicos haiba wahi dudagi lakpani adu kona politics hain lakpani ana samna haijarabada leibak loni oiba potni it belongs to the affairs of cities and the state aduna leibak ngakpagi citizen singaduna magi mihut khanjerega leibak ngakpagi asugumba administration gi maru oiba thodang lawgadaba asugumba chahi manga gi oiba asugumba tam asugumba jene election se manipur di karbara chauba akogi senjau chauba amount khara thadaraga sendung tanbigi oiba mowongda sathabu ui tasengna hanguraga dinati harakani adubu masi tasengna manung da siene bi sienje masi sumchenda duna lekta de koisu mini lakpani satchini tungle horiba generation khamde wai maramduna aikoi babu oibigi mutta aigi kairau kendradigi haureraga lairaba praja miyam je amta mikap thoile raga aikoi miyamna
ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤ ꯄꯩꯁꯥ ꯏꯇꯤꯡ ꯇꯤꯡꯍꯟꯗꯅ ꯑꯝꯇꯪ ꯃꯤꯍꯨꯠꯁꯤ ꯈꯟꯕ ꯑꯝꯇꯪ ꯍꯧꯗꯣꯛꯄꯁꯦ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯑꯩ ꯍꯥꯏꯔꯤꯕ 2000 ꯂꯥꯛꯏꯕ 2022 ꯁꯤꯗ ꯑꯩ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯑꯩ ꯁꯦꯝ ꯁꯥꯖꯔꯦ ꯇꯥꯃꯣ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯇꯥꯃꯣꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯄꯩꯁꯥꯅ ꯚꯣꯠ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯀꯥꯟꯗ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯤꯇꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯣꯅꯦꯁꯇꯤ ꯑꯣꯏꯕ ꯚꯣꯠꯀꯤ ꯃꯑꯣꯡ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯑꯣꯡ ꯑꯃ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯉꯁꯤ ꯃꯤꯈꯜ ꯊꯦꯡꯅꯒꯗꯣꯔꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯕꯅꯤ ꯇꯥꯃꯣꯒꯤꯁꯦ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜꯗꯣ ꯅꯩꯅꯔꯨꯔꯒꯗꯤ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯑꯣꯏꯅ ꯃꯤꯔꯦꯞꯁꯦ ꯊꯦꯡꯅꯒꯗꯧꯔꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ ꯇꯥꯃꯣꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯕꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯋꯥꯠ ꯑꯄꯥꯁꯦ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯇꯥꯃꯣꯅ ꯃꯦꯟꯈꯠꯅꯤꯡꯉꯤꯕ ꯑꯋꯥꯠ ꯑꯄꯥꯁꯦ ꯀꯔꯤꯅꯦꯅ ꯂꯧꯕꯤꯕ ꯌꯥꯏ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤ ꯃꯔꯝ ꯌꯥꯝ ꯆꯥꯏ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤक ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ MLA ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯌꯥ ꯑꯩ ꯃꯈꯣꯏꯗ ꯑꯗꯨꯗ ꯍꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯅꯁꯨ ꯃꯤꯌꯥꯝꯒꯤ ꯁꯛꯇꯤꯗꯨ ꯄꯤꯗꯅ ꯚꯣꯠꯇꯨ ꯊꯥꯗꯔꯒ ꯍꯦꯜꯂꯒ ꯀꯥꯈ꯭ꯔꯕꯅꯤ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯇꯧꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯃꯣꯏ ꯎꯔꯤꯕꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯗꯕ ꯇꯧꯕ ꯌꯥꯗꯕꯒꯤ ꯀꯩꯒꯨꯝꯕ ꯂꯤꯃꯤꯇꯦꯁꯟ ꯀꯩꯒꯨꯝꯕ ꯂꯩꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯊꯣꯡꯒꯥꯡꯕꯨꯏ ꯄꯥꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ 4-5 ꯀꯩꯔꯥꯎ ꯂꯪꯗꯨꯝ ꯈꯅꯔꯣꯛ ꯁꯟꯇ꯭ꯔꯣꯛ ꯀꯩꯔꯥꯎ ꯋꯥꯡꯒꯦꯝ ꯑꯗꯨꯒ ꯁꯤꯈꯛ ꯅꯠꯇꯕ ꯁꯤꯡꯖꯃꯩꯁꯦ ꯈꯦꯇ꯭ꯔꯤꯀꯥꯏ ꯑꯗꯒꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯣꯝ ꯁꯥꯏꯒꯤ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯣꯏꯅ ꯂꯧꯗꯣ ꯂꯩꯖꯔꯒ ꯎꯔꯤꯕ ꯃꯁꯤꯒꯤ ꯄꯥꯠꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨꯅꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯔꯒꯅ 3ꯂꯛ ꯍꯜꯂꯒ ꯏꯁꯤꯡ ꯈꯔ ꯊꯦꯡꯉꯒꯅ ꯐꯧ ꯋꯥꯅ ꯂꯤꯡꯉꯒ ꯍꯨꯜꯂꯒ ꯆꯥꯗꯕ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕꯅꯤ ꯑꯗꯩ ꯃꯃꯥꯡꯒꯤ ꯆꯍꯤ ꯀꯌꯥꯗꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯨꯅ 3ꯂꯛ खरा कनो तबुदुना मरी रेक्ता खितंग फौजाबा अदुमाय तबुनी अदुना मसीगी लेरिबा पाट अदगी अखोगी उरुप अरातिगी नाकल लेरिबा पाट सी इसिंग इथेल लोखों इरिगेशन सिसु आमना मथौ ताबा हाइतारे मरम दे कोई केराव केंद्र सि अयामना छुरनुमगा लौ उजरगा हिंजबा इमुनु फुबा मीना अयामबनी अदुना मसीगुम्बा मरु ओइग्रबा जगह से खुद थाब से पामे कोई इथै लोखों फजन सेम्बा अदगी लंबी थों फजन चखत हनबा अदुगा हेल्थ सेक्टर दा अदुगा एजुकेशन दा अदगी मरुइन इकोनॉमी दा इना लोइना मसा खाइना हाइद्रगसु कोई केराव केंद्र दा सिंगी याउरिबा प्रजाजिंग सिंगी खुल सिंगसे मोइजु लंदी हम लई अदो तौमी आम थबक लॉन्ग टर्म प्लान दा अखोगी मरी नब गवर्नमेंट की डिपार्टमेंट की तौरेगा कोई वही वही थादना खोतना पोट पुथोगा नुआइना लेबा याबा मफमनी अदुबु लेरिबा खुदिमुक्तो उरमबदी आइ उरमगनी अदुबु तौबीगदो मुने तौदबनिना मदु मयाम से तौनिंगी अदो अइना मचा खाइना लोइना अमममता हाइबा नतना अइगी मोतो ओंग फक लेजै अइगी करी मरमगी केराव केंद्रदा कैंडिडेट ओइना थोंटपगी मरमनो मरोय पांदमनो हाइबा अइगी वहाइदो अइना स्टेन हाइजगे फॉर ए कंप्लीट all round development and new change English da ina haijeriba waije manipuri da imalon da haitardi tasena monamak se dakar elebe se loina all round che changkhor ma pamne ba ek darka oiba da ina loina macha khaina ina hairu daga su matam tian mani na ko aduga anong home mom porak pa pami beginning from Kairao SC to the whole of Manipur we should influence all the voters to bring new changes. Aduna tragedy ekoi leiriba change da sum tawthara chalagadi ekoi yaroi ekoi vote kadring da de do da haramni ka harakanda ama thokom tawni dei parjana su vote ka ka thokom tawni adu kesu tawiro haina parjana su ningdom pomale adu tawdra bi damakta aina parja ekoi Kairao kendra gi voter sing da aina haijeri पैसा इचंग तंगना अमतंग मीसी येंगा मतिक चाबा अमतंग खल्लगा अमतंग दि येंबियु सिनी अदु मियाम की शक्ति दम छिनरगा येंबियु मदुदा
ꯀꯩꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤ ꯇꯥꯔꯗꯤ ꯑꯩ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯩ ꯋꯥꯁꯛꯄꯃꯛꯇꯤ ꯅꯠꯇꯦ ꯋꯥꯁꯛꯄꯒꯨꯝꯅ ꯑꯩ ꯍꯥꯏꯕꯗꯨ ꯄꯥꯝꯖꯗꯦ ꯇꯃꯣꯒꯤ ꯚ꯭ꯌꯨꯁꯤꯗ ꯉꯁꯥꯏꯒꯤ ꯇꯃꯣꯅ ꯌꯦꯡꯕꯤꯔꯤꯁꯦ ꯀꯩꯔꯥꯎꯒꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔꯁꯤꯗ ꯌꯥꯝ ꯆꯥꯎꯈꯠꯍꯟꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯇꯃꯣꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯚꯣꯠꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯃ ꯑꯅꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕꯗꯨꯃꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯤ ꯇꯃꯣꯅꯁꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯀꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯇꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯖꯕ ꯂꯩꯕꯤꯕꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕ ꯌꯥꯏꯅ ꯈꯟꯕꯤ ꯇꯃꯣ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯦꯔꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯎꯗꯗꯤ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯄꯩꯁꯥꯁꯤ ꯌꯥꯎꯗꯅ ꯚꯣꯠ ꯂꯦꯞꯄ ꯌꯥꯕ ꯑꯗꯨꯒ ꯚꯣꯠ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯌꯥꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯍꯨꯠ ꯑꯣꯏꯅ ꯐꯝꯕ ꯌꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯄ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯅ ꯐꯨꯝꯃꯒ ꯄꯨꯕꯗꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯔꯕꯅꯤꯅ ꯑꯍꯣꯡꯕ ꯄꯥꯝꯕ ꯃꯤꯁꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏ ꯑꯗꯨꯅ ꯑꯍꯣꯡꯕ ꯄꯥꯝꯃꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯒ ꯈꯨꯠꯆꯝꯅꯔꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯨꯝꯃꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯍꯟꯗꯅ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠ ꯈꯟꯗꯕꯗꯒꯤ ꯚꯣꯠ ꯀꯥꯔꯀꯥꯟꯗ ꯊꯕꯛ ꯇꯧꯔꯛꯇꯕꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯈꯤꯕꯗꯣ ꯃꯣꯏꯁꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯄꯨꯔꯨꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃꯗꯩ ꯇꯧꯔꯝꯕ ꯌꯥꯏ ꯂꯧꯅꯔꯨꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯁꯤ ꯆꯨꯝꯗꯦꯅ ꯍꯥꯏꯕꯁꯦ ꯈꯟꯕ ꯃꯤꯁꯤ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯤ ꯈꯔ ꯏꯁꯨꯗꯁꯨ ꯈꯔ ꯆꯠꯀꯜꯂꯤ ꯑꯗꯨꯒ ꯃꯍꯧꯁꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯇꯥꯝ ꯑꯍꯨꯝꯂꯛ ꯀꯥꯔꯝꯃꯕ ꯍꯤꯗꯥꯝ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯗꯥꯝ ꯇꯥꯃꯣ ꯕꯤꯗꯨꯔ ꯃꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥ ꯃꯁꯥꯃꯛꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯀꯔꯤꯝꯇ ꯂꯩꯕ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯍꯨꯞꯆꯜꯂꯒ ꯃꯥ ꯀꯥꯍꯟꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯃꯤꯅꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯗꯨꯔꯒꯤ ꯄꯣꯛꯄ ꯄꯥꯕꯨꯡ ꯃꯣꯏ ꯍꯧꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗꯤ ꯏꯁꯨ ꯌꯦꯡꯉꯔꯒ ꯑꯩꯈꯣꯏ ꯃꯁꯤꯃꯗ ꯑꯩꯈꯣꯏ ꯀꯥꯍꯜꯂꯁꯤ ꯍꯥꯏꯕꯁꯤ ꯆꯠꯅꯕꯅꯤꯅ ꯀꯩꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯗꯤ ꯑꯩ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯟꯖꯥ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯩ ꯋꯥꯁꯛꯄꯁꯤ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯂꯨꯕ ꯂꯩ ꯋꯥꯁꯛ ꯑꯃꯒ ꯇꯧꯗꯕ ꯃꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯈꯔ ꯇꯣꯉꯥꯟꯕꯅꯤꯅ ꯑꯩ ꯌꯥꯝ ꯄꯟꯖꯔꯔꯣꯏꯒꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯃꯨꯛꯇꯪ ꯄꯩꯁꯥ ꯆꯪꯍꯟꯗꯕꯤꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗꯒꯤ ꯍꯧꯅ ꯐꯖꯕ ꯑꯦꯛꯖꯥꯝꯄꯜ ꯈꯨꯗꯝ ꯑꯃ ꯄꯤꯗꯅ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯃꯩꯆꯥꯁꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯗꯨ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯁꯧꯒꯠꯄꯤꯒꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯩ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯗꯨꯔꯒꯤꯗ ꯃꯗꯨ ꯊꯕꯛ ꯎꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯉꯁꯥꯏꯒꯤ ꯍꯧꯈꯤꯕ ꯄꯥꯕꯨꯡ ꯕꯤꯗꯨꯔꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯄꯩꯁꯥꯗ ꯆꯠꯇꯕ ꯏꯁꯨꯗ ꯆꯠꯄ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯈꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯂꯤꯡꯅꯦꯁꯇꯨ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯊꯥꯖꯕꯁꯤ ꯁꯣꯏꯗꯅ ꯐꯪꯍꯟꯕ ꯑꯣꯏꯁꯤ ꯁꯣꯏꯗꯅ ꯊꯥꯖꯕꯁꯤ ꯇꯥꯃꯣꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ प्रजासिंगनसु थाजबसि मांगलोय हाइबदुगी वखललोंदुगा लोइनना मखा तारकपदा तमो हंजनिंगबसि अखोइगी हाइरिबा कैराव केंद्रसिदा तमोना करिगुंबा मथंगी लाइबक फदना मथंगी इलेक्शन से करिगुंबा काबा तारगदि मरुइबा ख्वाइदगी अहानबदा प्रायोरिटी ओइनो होनगदबसि करंबा सेक्टर द होनबिगे हाइबगी प्लान गदि लाइबिब्रा करिन सिग मथागसु हाइबतन थंबि आई एम फजबो वांगनी आइने यान हानबदा करिगुंबा मियामना नुसिबिदने मियामगी ममन यामरबा शक्ति से सही मागे अमतंग गोल्डन चांस बीरुगुम नामतंग पीपी तारगदि कईगुंबा माई पाक्तना मियामगी सेवा तबि तंजा फंगतारगदि आई यान हानबसिदा आई एग्रीकल्चर की सेक्टर सिदा मसी फजना आई अनम थागत तौगनी अदुगा आई डेवलपमेंट की थादरकपा सेल अमता आईगी फुरखाव आईगी लौरोय अदुगा आईसी तोंगानबा मीमनी अदुगा आईगी पुंसी आई मरुम पांग कैरोले काई सागेनसु खंगनी आई मयाम गा याम ओना तैनगनबा मीनी हाइतारे मयामना एमएलए गा वरकांदा लन थुम लेप्संबा अदेगी हिंगोन चंगबन युम कै फुर आई चोंग दम दौरोय हाइबा मसागी एग्री की सेक्टर दा अमियंग थम अमियंग थमदुरिन कैराव केंद्रगी ओइना अखोइनसु येंजब मतमदा एग्री गी अखोइगी करै हाइतारे थबक थोरमसिना हेनसु मपुंग ओइना लैबा लम ओइनसु ओइना उसे अदो सेंगवन अखोइगी एग्री की सेक्टर सिदा अवापा लैसि करी करी ने हाइना लौबी अखोइगी इरिगेशन वाटपा लैब्रा नत्र हार नु मतम मतम की फंगम ngam dagi समस्या से दो मैं उनरिब्रा सिंग मतम सो हाइबतन थमबु
ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯕꯤꯒꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯤꯒꯦꯁꯟꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯌꯥꯝꯅ ꯀꯣꯏꯁꯟꯕꯅꯤꯅ ꯊꯣꯡꯒꯥꯡꯒꯤ ꯄꯥꯠꯁꯤꯗ ꯏꯁꯤꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯤ ꯁ꯭ꯇꯣꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯒꯤ ꯏꯔꯤꯟ ꯇꯨꯔꯦꯟꯁꯤꯗꯒꯤ ꯏꯃꯥꯏ ꯆꯥꯎꯈꯠꯂꯛꯄ ꯀꯥꯟꯗ ꯏꯁꯤꯡ ꯆꯦꯟꯁꯤꯟꯕ ꯑꯗ ꯆꯤꯡꯗꯤ ꯆꯦꯟꯊꯔꯛꯄꯅꯤ ꯊꯦꯡꯒꯥꯟꯅꯔꯒ ꯃꯧꯈꯠꯂꯒ ꯑꯩꯈꯣꯏ ꯄꯥꯠꯁꯦ ꯆꯥꯗꯕꯅꯦꯕ ꯑꯗꯨꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯂꯥꯛꯏꯕꯗꯨ ꯃꯇꯝ ꯆꯥꯅ ꯑꯈꯪ ꯑꯍꯩ ꯇꯦꯛꯅꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯂꯩꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯇꯥꯟꯅꯔꯒ ꯃꯗꯨ ꯏꯁꯤꯡꯗꯨ ꯆꯪꯍꯟꯗꯕ ꯑꯗꯒꯤ ꯆꯦꯟꯊꯔꯛꯏꯕ ꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯊꯤꯡꯕ ꯌꯥꯅꯕ ꯊꯝꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯗ ꯃꯗꯨ ꯑꯩꯈꯣꯏ ꯇꯛꯅꯔꯒ ꯁꯦꯝꯒꯗꯕꯅꯤ ꯃꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯁꯤꯃꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯂꯧꯃꯤꯁꯤꯡ ꯍꯧꯖꯤꯛ ꯍꯥꯔ ꯐꯪꯗꯕꯒꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯅꯤꯡꯗꯣꯝ ꯄꯣꯝꯃꯤ ꯑꯗꯩ ꯂꯧꯃꯤꯒꯤ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯑꯇꯦꯟꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯏꯁꯤꯡ ꯐꯖꯅ ꯐꯪꯉꯕ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯂꯧ ꯐꯧꯊꯣꯛ ꯐꯖꯅ ꯐꯪꯉꯣꯏꯗꯧꯕꯅꯣ ꯑꯗꯨꯒ ꯐꯧꯊꯣꯛ ꯑꯃꯨꯛꯇ ꯅꯠꯇꯦ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯐꯧ ꯇꯧꯕꯒꯤ ꯄ꯭ꯂꯥꯟꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕꯅꯤ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯃꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯁꯦꯟ ꯆꯥꯕ ꯈꯣꯠꯄ ꯀꯔꯞꯁꯟ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯥꯗꯔꯛꯏꯕ ꯑꯗꯨꯒ ꯂꯧꯕ ꯌꯥꯕ ꯈꯣꯠꯄ ꯁꯦꯡꯅ ꯇꯧꯔꯒ ꯑꯩ ꯐꯖꯅ ꯃꯌꯥꯝꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯥꯏꯕ ꯐꯨꯔꯥꯗꯅ ꯌꯨꯝ ꯇꯧꯋꯦ ꯑꯦꯂꯦꯃꯦꯟꯇꯤ ꯑꯗꯨꯒꯨꯝꯕ ꯂꯛꯖꯔꯤꯒꯤ ꯑꯣꯏꯕ ꯃꯦꯇꯔꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁꯨꯝꯕꯁꯦ ꯑꯩ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯁꯤ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯚꯟ MLAꯒꯤ ꯇꯣꯂꯣꯞ ꯐꯥꯎꯕꯁꯦ ꯑꯩꯅ ꯂꯧꯗ ꯌꯥꯗꯕ ꯃꯥꯒꯤ ꯔꯨꯜꯒꯤ ꯂꯤꯒꯦꯜꯂꯤ ꯌꯥꯗꯕ ꯃꯥꯒꯤ ꯅꯤꯌꯣꯝꯗ ꯂꯩꯔꯒꯁꯨ ꯔꯨꯜꯅ ꯂꯧꯔꯒ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯑꯩ ꯁꯤꯅ ꯊꯣꯛꯄ ꯄꯥꯝꯕ ꯃꯤꯅꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯟ ꯀꯩꯀꯥꯁꯦ ꯁꯤꯀꯤ ꯑꯃ ꯁꯣꯛꯇꯕꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯏꯔꯤꯛ ꯐꯣꯡꯖꯔꯤ ꯑꯗꯒꯤ ꯇꯧꯕ ꯌꯥꯕ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯇꯧꯔꯒꯁꯨ ꯌꯥꯏꯅ ꯕꯦꯡꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯗꯤ ꯃꯌꯥꯝꯗꯤ ꯙꯨꯝꯙꯥꯝꯁꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯃꯤꯅꯤ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯊꯣꯛꯑꯝꯃꯒ ꯑꯩ ꯁꯤꯒꯗꯧꯕ ꯃꯤꯅꯤ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯍꯤꯡꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯕ ꯃꯤꯅꯤ ꯑꯗꯣ ꯑꯩ ꯃꯁꯤ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕ ꯑꯣꯏꯅ ꯂꯥꯟꯅ ꯈꯔ ꯍꯥꯏꯃꯜꯂꯦꯅꯁꯨ ꯈꯟꯕꯤꯒꯅꯨ ꯇꯣꯂꯣꯞ ꯐꯥꯎꯕ ꯑꯩ ꯂꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯧꯒꯅꯤ ꯑꯩ ꯏꯁꯥꯒꯤ ꯁꯣꯏꯅ ꯇꯧꯔꯒ ꯌꯥꯗꯕꯗꯣ ꯑꯗꯨꯕꯨ ꯑꯩ ꯄꯤꯊꯣꯛꯀꯅꯤ ꯇ꯭ꯔꯁ ꯑꯃꯗ ꯎꯀꯤꯜ ꯇꯥꯟꯅꯔꯒ ꯃꯗꯨꯐꯥꯎꯗ ꯑꯩ ꯁꯣꯡꯕ ꯄꯥꯝꯗꯕ ꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗꯕꯨ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯇꯣꯂꯣꯞ ꯐꯥꯎ ꯂꯧꯕꯤꯔꯣꯏ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯁꯤꯗꯁꯨ ꯆꯦꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯇꯥꯃꯣ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯇꯥꯃꯣꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯐꯥꯎꯕ ꯂꯧꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯃꯥꯡꯗꯁꯨ ꯉꯁꯥꯏꯒꯤ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯔꯝꯃꯒ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯔꯛꯇꯅ ꯇꯣꯛꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯁꯤꯡꯁꯤꯁꯨ ꯊꯤꯒꯝꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕꯁꯤ ꯈꯛꯅ ꯃꯌꯥꯝꯗ ꯊꯥꯖꯕꯁꯤ ꯄꯤꯕ ꯉꯝꯗꯕ ꯑꯁꯤ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯑꯗꯨꯝ ꯑꯦꯁꯤꯌꯣꯔ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯃꯣꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯌꯥꯕ ꯀꯔꯤꯒꯗꯤ ꯇꯧꯕꯤꯈ꯭ꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯀꯠꯊꯣꯛꯄ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯀꯠꯊꯣꯛꯄꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯈꯤꯕ ꯀꯔꯤ ꯃꯁꯤꯡ ꯍꯥꯏꯗꯤ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯀꯔꯤ ꯂꯩꯈ꯭ꯔꯦ ꯇꯥꯃꯣ ꯍꯥꯏꯐꯦꯠꯇꯪ ꯄꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ 2003-04ꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯤꯗ ꯑꯩꯒꯤ ꯈꯨꯟꯁꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯟꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯚꯣꯇꯔ ꯈꯔ ꯌꯥꯝꯃꯦ ꯃꯁꯤꯗ ꯑꯩꯅ ꯉꯝꯖꯕꯗ ꯑꯩꯁꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯌꯥꯝ ꯎꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯂꯩꯕ ꯂꯩꯇꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯡ ꯆꯟꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯦꯛ ꯇꯥꯕꯁꯦ ꯑꯩꯅ ꯃꯤꯡ ꯆꯟꯕꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕ ꯉꯝꯗ꯭ꯔꯦꯒ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯩꯕꯤ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯡꯈꯦꯝꯃꯛꯁꯤꯗꯅꯤꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯀꯥꯟꯗ ꯒꯥꯔꯤꯒꯤ ꯀꯩꯀꯩ ꯑꯋꯥꯕ ꯑꯩ ꯒꯥꯔꯤꯁꯦ ꯃꯁꯤꯡ ꯁꯨꯅ ꯂꯣꯏꯔꯝꯃꯦ ꯑꯩꯅ ꯂꯣꯏꯗꯕ ꯒꯥꯔꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅꯔꯦ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩ ꯄꯩꯁꯥ ꯂꯧꯗꯅ ꯑꯩ ꯊꯥꯎ ꯑꯗꯨꯝ ꯏꯁꯥꯅ ꯍꯥꯜꯂꯒ ꯃꯤꯒꯤꯗꯃꯛ ꯁꯤꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯖꯔꯛꯄ ꯃꯤꯅꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯦꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯈꯜꯂꯤ ꯋꯥꯠꯇꯤ ꯋꯥꯠꯂꯝꯕ ꯌꯥꯏ ꯑꯗꯩ ꯀꯜꯂꯞ ꯄꯥꯏꯔꯝꯃꯤ ꯀꯜꯂꯞ ꯄꯥꯏꯔꯤꯉꯩꯗꯁꯨ ꯃꯌꯥꯝꯒꯤ ꯇꯧꯕ ꯌꯥꯕ ꯂꯝꯕꯤ ꯂꯩꯔꯛ ꯑꯩꯈꯣꯏ ꯋꯥꯄꯟ ꯊꯥꯖꯤꯜꯂꯛꯑꯒ ꯈꯨꯖꯜꯂꯛꯄ ꯑꯍꯜ ꯍꯥꯛꯇꯛꯇꯒꯤ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯐꯖꯍꯟꯁꯤ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯅꯤ ꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯇꯧꯔ ꯁꯦꯡꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯩ ꯑꯩꯅ ꯃꯇꯝ ꯈꯔ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯔꯝꯅ ꯐꯨꯝꯂꯧ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯖꯥꯡ ꯁꯣꯝꯗ ꯆꯍꯤ 4-5 ꯂꯩꯕꯁꯤꯁꯨ ꯑꯩꯅ ꯉꯝꯖꯕ ꯅꯣꯡ ꯅꯨꯡꯁꯤꯠꯄꯨ ꯂꯥꯛꯑꯕ ꯑꯣꯏꯔꯕꯁꯨ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗꯀꯤ ꯍꯧꯔꯛꯄꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯩꯖꯕ
ꯑꯩꯒꯤ ꯁꯦꯟ ꯈꯔꯁꯦ ꯑꯩꯅ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯄꯨꯕꯗꯨꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯪꯉꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯆꯪꯉꯤ ꯑꯗꯩ ꯒꯥꯔꯤ ꯚꯔꯥ ꯆꯪꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯦꯟꯚꯂꯞꯇ ꯍꯥꯞꯄꯒ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯕꯁꯤꯡꯗꯣ ꯂꯣꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯡꯗ ꯍꯪꯉꯒ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯗꯒꯤ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯂꯩ ꯀꯅꯥ ꯂꯩꯇꯕꯅꯣꯅ ꯂꯤꯁ ꯁꯦꯝꯍꯜꯂꯒ ꯃꯣꯏꯗꯒꯤ ꯃꯤ ꯃꯃꯤꯡꯁꯤꯡꯗꯣ ꯈꯪꯉꯦꯔꯒ ꯑꯩꯅ ꯑꯗꯨꯝ ꯌꯦꯟꯖꯕ ꯇꯧꯖꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯈꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯁꯥꯈꯤꯅꯤ ꯍꯥꯏꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯆꯍꯤ 4 ꯏꯆꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯔꯝꯅ ꯀꯂꯥꯆꯥꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯏꯆꯥ 3 ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯔꯝꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩ ꯃꯥꯛꯁꯀꯥꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯌꯦꯟꯊꯣꯛꯄꯅꯤ ꯏꯚꯟ ꯃꯦꯝꯕꯔ ꯐꯨꯝꯂꯧꯗ ꯏꯁꯥꯒꯤ ꯀꯦꯟꯗ꯭ꯔꯅ ꯅꯠꯇ꯭ꯔꯐꯥꯎꯗ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯩꯅ ꯆꯠꯄ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯅꯤ ꯑꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯐꯥꯎꯅ ꯍꯥꯏ ꯏꯆꯥꯅꯕ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ ꯃꯤꯒꯤꯗꯃꯛ ꯄꯣꯛꯄꯤꯔꯛꯑꯕꯅꯦꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯀꯌꯥ ꯀꯥꯟꯅꯗꯦ ꯃꯤꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯅꯕꯨ ꯍꯥꯏ ꯅꯪ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤ ꯃꯤꯒꯤꯗꯃꯛ ꯄꯣꯛꯄꯤꯔꯕꯅꯦꯅ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯉꯥꯎꯖꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯇꯥꯃꯣ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯍꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯀꯔꯝꯍꯥꯏꯅ ꯍꯧꯕꯤꯔꯛꯄꯅꯣ ꯏꯁꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯤꯡꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯑꯉꯥꯡ ꯀꯌꯥ ꯐꯦꯃꯤꯂꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯥꯃꯣꯒꯤ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯇꯥꯃꯣ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯍꯥꯏꯔꯤꯕ ꯌꯥꯝ ꯄꯤꯛꯄ ꯈꯨꯜ ꯑꯁꯤꯗ ꯑꯩ ꯄꯣꯛꯆꯩ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏꯑꯣꯏꯈ꯭ꯔꯦ 2009ꯗ ꯊꯥ 3 ꯀꯥꯟꯅꯔꯒ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯟꯅ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥ ꯂꯩꯇꯕ ꯊꯥ 3ꯒꯤ ꯃꯇꯨꯡꯁꯤꯗ ꯏꯃꯥꯅ ꯖꯨꯂꯥꯏꯗ ꯂꯩꯇꯕꯅꯤ 2009ꯒꯤ ꯑꯗꯒꯤ ꯑꯩꯒ ꯄꯣꯛꯄ ꯏꯄꯥꯁꯤꯅ 2009ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯊꯥ 3 ꯀꯥꯟꯅꯔꯒ ꯂꯩꯈꯤꯗꯦ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯤꯡꯁꯤ ꯐꯤꯖꯝꯕꯤꯔ ꯁꯤꯡ ꯀꯧꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯐꯤꯖꯃꯣꯡꯕꯤ ꯏꯕꯦꯝ ꯆꯥꯎꯕꯤ ꯀꯧꯏ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯁꯤ ꯏꯆꯝ ꯆꯝꯕ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯕꯦꯁꯤꯀꯦꯂꯤ ꯃꯍꯥꯛ ꯂꯧꯃꯤꯅꯤ ꯐꯥꯔꯃꯔꯅꯤ ꯑꯗꯨꯒ ꯑꯩꯁꯤ ꯏꯆꯤꯟ ꯏꯅꯥꯎ 5 ꯄꯣꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ 5ꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯅꯨꯄꯥ 2 ꯂꯩ ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ 2 ꯂꯩ ꯑꯩꯅ ꯃꯌꯥꯏꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯃꯒ ꯑꯩꯈꯣꯏ 3 ꯄꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯂꯧꯃꯤꯒꯤ ꯏꯃꯨꯡꯗ ꯄꯣꯛꯂꯛꯄꯅꯤꯅ ꯑꯩꯒꯤ ꯏꯄꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯇꯝꯍꯧꯗ꯭ꯔꯦ ꯍꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯜ ꯁꯥꯔꯛꯄꯒꯤ ꯑꯩꯒꯤ ꯏꯈꯨꯔꯥ ꯃꯌꯥꯝꯗꯨ ꯌꯣꯛ ꯊꯥꯛ ꯉꯝꯅꯕ ꯑꯩꯒꯤ ꯏꯄꯨꯗꯨ ꯉꯟꯅ ꯂꯩꯈꯤꯗꯦ ꯍꯥꯏ ꯑꯩꯈꯣꯏ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥ ꯂꯧ ꯁꯤꯡꯎꯗꯅ ꯇꯧꯔꯒ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯃꯥꯅ ꯂꯧꯁꯤꯡ ꯎꯗꯅ ꯁꯨꯝ ꯈꯨꯔꯥ ꯃꯌꯥꯝꯁꯤꯡꯁꯤ ꯍꯤꯡꯕ ꯉꯝꯅ ꯍꯣꯠꯅꯔꯛꯄꯗ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯗꯣꯝ ꯄꯣꯝꯕꯗꯨ ꯇꯝꯕꯤ ꯑꯗꯒꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯇ ꯉꯥꯎꯅ ꯍꯧꯔꯛꯏ ꯑꯩꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯄꯗ ꯎꯕꯤꯔꯤꯕ ꯁ꯭ꯀꯨꯜꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯤꯡꯈꯠꯄꯅꯤ ꯍꯧꯖꯤꯛꯇꯤ ꯒꯣꯔꯃꯦꯟꯒꯤ ꯄꯨꯔꯥ ꯐꯨꯜ ꯃꯣꯏ ꯍꯥꯟꯅ ꯑꯦꯗꯦꯠ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯔꯛꯇꯅ ꯁ꯭ꯀꯨꯜꯁꯤꯗ ꯑꯩ ꯁꯨꯝ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯤ ꯀ꯭ꯂꯥꯁ 3-4ꯁꯦ ꯑꯗꯨꯝ ꯃꯀꯣꯛ ꯊꯪꯅ ꯂꯥꯛꯏ ꯑꯩꯒꯤ ꯏꯄꯥꯅ ꯂꯤꯡꯈꯠꯄ ꯃꯔꯨꯑꯣꯏꯅ ꯃꯥꯏꯄꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔ ꯂꯤꯡꯈꯠꯄ ꯋꯥꯡꯈꯦꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯗꯒꯤ ꯃꯊꯪ ꯁꯨꯝ ꯀ꯭ꯂꯥꯁꯁꯦ 5 ꯂꯣꯏꯔꯦ 5 ꯂꯣꯏꯔꯒ ꯀ꯭ꯂꯥꯁ 6-7ꯁꯦ ꯏꯔꯤꯃꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯏꯔꯤꯃꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ 7ꯐꯥꯎ ꯇꯝꯃꯦꯔꯒ ꯑꯗꯒꯤ ꯃꯌꯥꯝ ꯁꯨꯝ ꯁ꯭ꯀꯨꯜ ꯍꯣꯡꯉꯁꯦ ꯍꯥꯏꯕꯗꯒꯤ ꯔꯥꯖꯥꯗꯨꯝꯕꯁꯤꯡ ꯍꯥꯏꯅ RDS ꯍꯥꯏꯔꯤꯕ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯒꯣꯔꯃꯦꯟꯅ ꯀꯩꯅꯣꯝꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅ ꯇꯥꯏ ꯃꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 8ꯇꯩꯅ 10ꯐꯥꯎ ꯇꯝꯖꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ CLCꯁꯤ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ RDSꯍꯥꯏꯔꯤꯕ ꯔꯥꯖꯥꯗꯨꯝꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯤꯗꯒꯤ ꯑꯍꯥꯟꯕ ꯊꯥꯕꯁꯤꯗ ꯃꯥꯏ ꯄꯥꯛꯇꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯍꯧꯔꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ 11-12ꯁꯤ CH ꯏꯕꯣꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯁꯤꯡꯖꯃꯩꯒꯤ ꯀꯥꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩ 11-12 ꯇꯝꯃꯤ ꯑꯗꯨꯗꯒꯤ ꯆꯍꯤ ꯑꯃ ꯑꯩ ꯄ꯭ꯔꯥꯛꯇꯤꯀꯦꯜꯁꯤ ꯈꯔ ꯁꯣꯟꯗꯅ ꯑꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯅ ꯀꯥꯟꯆꯤꯄꯨꯔ ꯀꯣꯂꯦꯖꯗ ꯃꯤꯡ ꯆꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ 12 PUC ꯃꯇꯝꯗꯨꯗ PUCꯁꯦ ꯂꯣꯏꯔꯦ ꯀꯥꯟꯆꯤꯄꯨꯔ ꯀꯣꯂꯦꯖꯅ ꯍꯧꯖꯤꯛ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯒꯤ PUC ꯁꯥꯏꯟꯁ ꯂꯣꯏꯁꯤꯜꯂꯒ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖꯁꯤꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ 1997ꯗ ꯑꯩ BSc ꯑꯩꯈꯣꯏ ꯕꯣꯇꯅꯤꯗ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯕꯅꯤ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ
mission Mizoram ga imari lene Mizoram gi long klai hai ba south lai ba adugumba mission jiga thabak sumin dana tawreraga 2004 sida ai sogi thaujan dagi South Korea da master gi course AM Dip aba master of divinity hai ba sai tamba phangjarui adumaina tawra thukle heraga ai dum mafam to to da oja oidana adigi mayam gi dum thawan ai nangam jaba thak tawga leibani masi ai gi samlapa education gi oiba ai gi samlapa warolni aduga kamugi angang kya leibirabano ai gi angang se isa nupi ahum leijai aduga isa nupa amaga isa mari leijai okay adu tamu hojik tamu su panbi ki ba 2004 da South Korea da hariba master of divinity ko master of divinity da hariba subject se da master tawrubagi experience ke sitang mayam da thamba ya South Korea gi politics ti da mo ti karmaina tawi makoi si achum ba candidate khali haina lobi ba ya karmai de ha tang share lobi ba ya yam nongai bo phamni aina aigi study manung da ina thengna jarak pa khara share tawjage mayam ne hena khangari baduni South Korea hai base lal nangaga aikoi gi America na mating United States of America na mating pangaga dumaina maning tamakpa dugumba leibang ni Republic of Korea na aikoi gi ROK aduga ama duna North Korea duna aikoi gi DPR kawi Democratic People Republic of Korea habani adu mayam na Korea hari ji South Korea ni jiki company mayam Santro Hyundai gi adigi Kia Motors ji kari ge Samsung gi tawi mayam se aduna aina so far aina study tawu matam du da aina thengna jarak pa South Korea gi angak pa moi gi haibatar di in terms of politics moina moi di miyam gi lusing base am sengna clean oina khalle aduga karigumba moi gi khallai ba minister sina corruption da involve toru banataba involve tawrena khanba bhawda tawdi tawjidaba involve tawrena khanba bhawda kagumba magi praja magi citizens ina involve tawrena kitang chingnaba kitang ngangnaba ada media da print media da electronic media da kitang highlight tawraga di mudi moran ground da pham thado okay masana corruption di tawbuna taba tawe gaina hypet chingnaba ga lerade adu kamu moina miyam gi people oriented politics se moina kam thajage kam wangna tawe jai ai samangna madu thengna jare aduna moi dagi am tamningai le moi da senja tam jai je moi yenmong na bamni aduga moi gi di hayeng hangsit thabam tawda hayeng ai bisi moi gi da ikai nei akhoi gi som sa akhoi lekai akhoi lamdam jida di akhoi leiba sida di hayeng law hangsit law hainei ko madu ikai nei moi di hongzik haibani ngasi haibani adu moi gi Korean gi londa party haibani hongzik haibani thuna haibani adi moi adu ge matik adu mai tona moi likhalakpani adu moi gi Korean gi history hena khangbi ba mayam ni university mayam lare Manipur su yam education gi kano da yam chakhulabani na aini yam hajidraga ju adu ge matik moi di clean noi adu ga moi di adu ge matik chakhot pada ngawi adu ga thabuk subda ngawi adu ga moi chatpa bhawda subway train da chatpa bhawda ko gi mobile paru lai pare ga to chapni yang pa sapni tande ma de chatbani aduna moi puk phok da koi sumana ga khapet India ge ko Manipur gi sumana hapet ga kangthok che yam saba yam phaba inum da ba mi oi ikai ne haitare ko ju puk che huitri ule Bruce Lee gi type ta maram di Korea gi mi jing amata mabuk tharo maram di moi gi di am system ani grassroots gi kano tawre haitare aduna maruina politics ta moi gi adu gi awang ma thak to yam tamjeni ngai ni adu moi gi maruina professor sing to ba university gi ko bunung sibidana interaction to matam da hai asmani pursiam interesting oi mafam ni notice sini dia adu smaina tawi aduna si ko ji smaina tor di am phani adu maruina noi mi khanba matam da noi sen changaga adi senjau pa ba mayam na tawriba mani power da masan power da tawbodo moina laktraga ju internet ki matam ni na moi gi university da mai ka da moi di yum da loina internet si broadband da pura eta koi sai gi internet su koi sai gum banate adu gumba pura eta kaimda disturb taw da ba uninterrupted oi ba moi 24 hour da kan to bunina adu gi matik mai advance oi ha tare mi guding mo sina loin khangning mo area adu gi leiba continent du gi eta je khangma ngam ha tare loina available ba akoi gi chakhot laba technology gi system lai ni ba 2004 oi gi
ꯍꯣꯏ ꯁꯛꯇꯝꯅꯤ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩꯒꯁꯦ ꯅꯣꯡꯃꯗ ꯄꯨꯡ 3-4ꯗꯒꯤ ꯍꯦꯟꯅ ꯉꯥꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯗ ꯁꯦꯗꯔꯒ ꯂꯩꯕ ꯃꯇꯝꯅꯤ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯃꯇꯧ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯇꯝꯅꯅꯕꯗꯨ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯦ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯔꯒꯗꯤ ꯃꯁꯥꯅ ꯈꯪꯅ ꯐꯝꯒ ꯊꯥꯗꯣꯛꯄ ꯑꯁꯤꯒꯨꯝꯕꯒꯤ ꯆꯠꯅꯕꯤ ꯂꯝꯗꯝꯁꯤꯗꯁꯨ ꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯃ ꯁꯥꯒꯠꯂꯛꯄ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯌꯥꯝꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯇꯥꯃꯣ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯇꯥꯃꯣꯅ ꯃꯊꯪꯒꯤ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯦꯛꯇꯔꯁꯤꯃꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯊꯪ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯤ ꯉꯝꯗꯅ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯇꯥꯃꯣ ꯁ꯭ꯄꯣꯔꯠꯁꯀꯤ ꯍꯤꯔꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯁꯦꯝꯒꯠꯄ ꯌꯥꯕꯒꯗꯤ ꯂꯩ ꯂꯝꯗꯝꯁꯤꯗꯒꯤ ꯁ꯭ꯄꯣꯔꯠ ꯄꯔꯁꯟ ꯀꯌꯥꯝ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯥꯃꯣꯗ ꯍꯥꯏꯐꯦꯠ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯁ꯭ꯄꯣꯔꯠꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯠꯄ ꯌꯥꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯗꯒꯤ ꯁ꯭ꯄꯣꯔꯠꯇ ꯇꯁꯦꯡꯅ ꯃꯁꯛ ꯅꯥꯏꯕ ꯊꯣꯛꯄ ꯍꯥꯏꯔꯒꯗꯤ ꯁꯣꯐꯥ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯅꯥꯏꯕ ꯑꯩ ꯌꯥꯝꯅ ꯂꯩꯇꯦꯅ ꯈꯜꯂꯤ ꯁ꯭ꯄꯣꯔꯠꯀꯤ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔ ꯌꯥꯝꯅ ꯁꯣꯊꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡ ꯇꯥꯔꯗꯤ ꯁ꯭ꯄꯣꯔꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯍꯟꯗꯛꯀꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛ 2020 ꯑꯗꯨ ꯑꯩꯈꯣꯏ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯃ ꯌꯩꯊꯣꯛꯑꯒ ꯍꯟꯗꯛ ꯇꯧꯈꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯁꯤꯗꯤ ꯑꯁꯤꯒꯤ ꯐꯤꯜꯁꯤꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯒ ꯃꯈꯣꯡꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯁꯦꯝꯒꯠꯄꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯒꯅꯤ ꯃꯁꯤꯗ ꯄꯨꯛꯅꯤꯡꯕꯨ ꯆꯪꯅ ꯍꯣꯠꯅꯔꯒꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯉꯥꯡꯁꯤꯡꯗ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯔꯨꯑꯣꯏꯅ ꯑꯦꯖꯨꯀꯦꯁꯟꯗꯗꯤ ꯈꯔ ꯐꯥꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯄꯤꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠꯇꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯅ ꯑꯍꯥꯟꯕ ꯊꯝꯃꯒ ꯑꯅꯤꯁꯨꯕꯗ ꯍꯣꯕꯤ ꯑꯣꯏꯅ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯝꯒꯠꯄꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯁꯦꯝꯒꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒ ꯁ꯭ꯄꯣꯔꯠꯀꯤꯗꯤ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯑꯦꯟ ꯍꯦꯕꯤꯇꯦꯠ ꯃꯌꯥꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥꯁꯤꯡꯁꯦ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯤꯁꯥꯔꯣꯝꯗ ꯆꯠꯈꯤꯒꯗꯕ ꯀꯌꯥꯁꯨ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝ ꯂꯩꯕꯅꯤ나 ꯑꯗꯨꯅ ꯃꯁꯤꯗ ꯁꯦꯝꯒꯠꯄ ꯐꯣꯀꯁ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒ ꯑꯇꯩ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯌꯥꯝ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯈꯤꯇꯪ ꯄꯟꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯂꯩ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯊꯥꯡ ꯇꯥꯅ ꯇꯥꯕꯤꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯔꯤꯝꯕꯨꯡꯒꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅꯗꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯩ ꯒꯣꯜ ꯀꯦꯁꯣꯔ ꯁꯔꯃ ꯃꯥꯅ ꯂꯨꯆꯤꯡꯉꯒ ꯂꯤꯡꯈꯠꯄꯤꯔꯝꯕꯅꯤ ꯑꯗꯩ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯇꯝꯒꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯇꯥꯗ ꯍꯣꯏ ꯊꯣꯛꯄ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯁꯤꯅ ꯄꯤꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯂꯝꯗ ꯄꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯤ ꯌꯥꯝ ꯆꯥꯎꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯃꯁꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯁꯥꯟꯅꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯐꯥꯎꯕ ꯄꯨꯊꯣꯛꯏꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯅꯤ ꯑꯗꯣ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯤ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤꯁꯦ ꯃꯁꯛ ꯅꯥꯏꯕ ꯌꯥꯝ ꯂꯩ ꯑꯩ ꯃꯃꯤꯡ ꯑꯣꯏꯅ ꯈꯤꯇꯪ ꯄꯟꯖꯒꯦ ꯍꯪꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯨꯅꯤ ꯄꯨꯊꯦꯝ ꯑꯍꯟꯖꯥꯎ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨꯁꯦ ꯑꯗꯨ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯣꯏꯁꯦ ꯐꯤꯒꯔꯅꯤ ꯖꯣꯏ ꯃꯪꯒꯤ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯑꯍꯟꯖꯥꯎ ꯖꯣꯏ ꯃꯪꯒꯤ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯥꯒꯣꯔ ꯒꯦꯁꯣꯔ ꯃꯣꯏꯁꯦ ꯄꯨꯟꯅꯅꯤꯀꯣ ꯊꯥꯡ ꯏꯟꯈꯠꯂꯤꯁꯦ ꯑꯗꯣ ꯖꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯖꯣꯏꯁꯨ ꯈꯤꯇꯪ ꯉꯟꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯥꯃꯣ ꯃꯪꯒꯤ ꯂꯩꯔꯤ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗ ꯃꯣꯏꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯔꯕꯅꯤ ꯑꯗꯩ ꯃꯣꯏꯅ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯏꯚꯦꯟ ꯀꯌꯥꯗꯁꯨ ꯁꯦꯝꯒꯠꯄꯗ ꯌꯥꯝꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯊꯥꯡ ꯇꯥ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯀꯤ ꯍꯤꯔꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯃꯣꯅ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯤꯡꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯤꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯑꯣꯡꯗ ꯄꯨꯈꯠꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯕꯤꯕ꯭ꯔꯥ तसेंगना आई माई पाक्तना मियामना सजोक तौबीदना मयामगी चही मंगागी शक्तिसे सिन्नबीदना माई पाक तारगदी हुयेन लालोंग थांग तागी लेरिबा अदुगा थांग तागी लमसिदा अचौब कंट्रीब्यूशन तौबा याबा आई लई अखोई मणिपुर सिदा अखोईगी हेड ऑफिस ओइरेरगा
इवन कोरिया ब्रांच हांगतोक याई याम चाखोटपम हौजिकती याम नुंगाइबम नाइन पंजरमगे KMA हाइना लेरे कोरिया मणिपुरी एसोसिएशन मसी रेस्टार्ट तब बॉडीनी अदना मणिपुर मचासी मणिपुर पिक्चर बेवानी कोरिया चौचौब साइंटिस्ट और प्रोफेसर होइरमे तोलब चाउना नुआइ लेरमी कोरिया गवर्नमेंट वीजा मोय कोई सिटीजनशिप काजे लौरोना लांथोइबनी अदो दुगुंबा मी याम लेबा मफमने अखोइना नैनरोदे लिस्ट सेमबदी याम लेगरा इन खंगबदा सोफा अदना हुयला लोंग अखोगी थांग तागी सुंबा थांग तागी इंस्टीट्यूशन से एशिया की लेबा खुदिमक्तमसी हांगदोकपा याबगी खुदोंग चाबा याम ले मरमदी अखोगी सेंट्रल गवर्नमेंट इंडिया गवर्नमेंट सो एक इस पॉलिसी ना असागी कोई नॉर्थ ईस्ट फोकस तौरिबा पोटसिदा असा हुए लालोंग कोई थांग तागी पोटसिजु फजना चखलाबनिना मसी एशिया की लेबा खुदिमक्ता सिंगापुर दा अदेगी मलेशिया दा मंगोलिया दा अदेगी ताइवान हांगकांग चाइना इवन जापान फावदा अदेगी इवन ब्रुनाई अदेगी थाईलैंड लोइना हांगदोकपा याय अदुगा इरमदमसिदि हौरगांदा अदो मोइसु टूरिज्म सेक्टर सु चाखुनबा मोइसु लाकदोइनी अदुगा मोइ तमदोइनी अद तसेंग हारगदि मणिपुर दा लाकनिंग मी याम लई हाइतारे अदगा ई सोगे थोकजांदगी हारिबा लेबाक सिंगजी मी कया मरु प्रोफेसर अदगी लीडर कया इंजीनियर कया मरु पावने कने दुम तवी आइना सिलोय हाइरुबदि मतम जेमनी कने तोररवा याम वाजे तमो मखा तारकुसिदि तमो अमु अखोगी केंद्र की ओगा वाफम सिदगी खजितंग नाथाइरा कांदा तमो मणिपुर की ओइबा अखोगी सिचुएशंस दे येंबा कांदा तमो हौजिजि ओइबा अखोगी मणिपुर की इकोनॉमी की सिस्टम से इकोनॉमी की मौंग से तमोना हयेंग मिखल जे माइ पाकबिदना कैबिनेट मिनिस्टर का ओइबा याबगी खुदोंचाबु लाकना पाइबिरगदि करम सेक्टर दा फोकस पिरगदि मणिपुर की इकोनॉमी जे हेना चाखलनबा याय गायना खनबिबा लैबा तमो मसिगि मरमदसो हाइबतंग थम्बियो या मरु ओइबा वाफमने लैबा अमा स्टेम चाखपा से क्वाइ मरु ओइबदि सेन थुम हारिबसिनी सेन मिटलोना हारिबसिनी मसि इकोनॉमी हारिबसिनी अदुना इकोनॉमी मणिपुर की ओइनदि अदुकि मतिक आइना खंजबददि आई यामना सब्जेक्ट एक्सपर्ट नते एरिया दुदा यामना कनो तौद्रगसु आइना सो फार मणिपुर जिदा हौजरकपो ओइना आइना थेंगनजरकपा अदगा मीडिया तैकैदगी आइना सुम थेंग खंजबसिदा मणिपुर दा ऑर्गेनिक फार्मिंग से मसे 100% यारबनी मणिपुर सिदा अदुगा अदगा अखोगी उजी चाहाव पैरोइतोन चाहाव जी GI टेक फंगे सी पारा वर्ल्ड वाइड थादोक यारे अदुदगी हेंदोक्तना अखोगी मयामनसु तोइना दुम अखोई द मीडिया दा केदा सुम ngangnariba अखोगी अखोइना यु कदम थिंगबा ngamaroidabani मीने न्यूबगी ह्यूमन सिविलाइजेशन मणिपुर की सिविलाइजेशन नत्र कंगलैपा हारगजु हेड हरकपदिगे दुम यु से यु हारेसिनी अखोइना यु हारे कोरिया दना सोजु है अदगी मंदारिन चाइनीज जो दुम जु है बनी अदना सिदे दुम मीने हेड हरकपदिगे हौना लैबा ngakpodi khotpadi sina mina lalan bani ko akoina mafam matam chana sina ai yudi thakte ai yudi thakte sima jauge ai do ragasu masi akoina thingba moi da poni na fajna license pitna legalize toraga assembly da akogi state ki oiba warip ka laure raga अखोइना मसे यूरोप की लेबाकता एशिया की लेबाक मयाम दा अखोइना मणिपुर की मसी की पोचे यूजे थादोक पाबा अखोइ इनकम याम लाकनी मी मयाम एम्प्लॉयमेंट लेगनी अखोइ की लमसिदा फंगिबा हुजिकी यूसे अखोइ की स्कुल मोइना अमेरिका दा योन मतमदा अमेरिका की याम फरे हरिबा डॉलर याम तांग तांग लेरिबदो मोइदि आले हौरदौने अदना अखोइ की मणिपुर की यूदु मोइना तांग दैरग सिन्नब तारगदि अखोइ अचौब सेनफम अमा लाकदोरिब मणिपुर दा अदुगा अखंग है मैम दु फजना सिस्टम अमा नारगा एक्सपर्ट सिंग तौरगा मागी क्लिनिकल गी ओइबा मागी लैबोरेटरी मागी यानबगी अपा पुंग के नियम अखंग है मैम लेबनिना मदु तौर फजना सिस्टम अमा नारगा तब मतम दा अखोइ सेन नाम लाकनी अदुगा अखोइ मणिपुर की मिंगचत इंडिया की सुंबा मणिपुर दु लाको पोथोकनी हाइबसिदा मीना यामना अखोइ मिंगचत हेगतकनी हाइबतारे मणिपुर की मिंगचत हेगतकनी अदुगा मरोइना इनकम सु याम लाकनी अदु मसी खक्तदु नते अखोइ एग्रो बेस की मैम लेग्रे पाइनएप्पल सी अखोइ यूरोप दा थाबा याय इवन सिंगापुर दा थाबा याय कोरिया जापान दा चाइना लोइना थाबा याय मोइदी उहै वाहै अफबा याम ऑर्गेनिक ओइबसे मोइ समुद्र दा जहाज ने पुसलगा मोइ चारिबनि एन्जॉय तोरिबनि तांग लेरिबनि हाइतारे अदि किहोम थारगा इमुंग मचा मसु लाइलासु तंबा इमुंग मी याम लै हाइतारे अदुना किहोम थाबसी फजना माइ पाबनी मरमदी अखोगी लेहाउस गा चानरब लेंगांग अखोइ नुसा फंगसे अन मसिदा हॉर्टिकल्चर की अखोगी लेरिबा मरी लेनाबा अदगी सेंटर न थादरिबा फन मयाम से अखोइ कैराव केंद्र दि हरगा फजना
ꯀꯤꯍꯣꯝ ꯁꯦ ꯊꯥꯜꯂꯦꯔꯒ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯃꯁꯤ ꯑꯩ ꯍꯣꯠꯅꯒꯅꯤ ꯑꯗꯨꯅ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯥꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯊꯥꯔꯦꯔꯒ ꯑꯩꯈꯣꯏꯒꯤ ꯀꯤꯍꯣꯝꯒꯤ ꯂꯧꯃꯤꯁꯤꯡꯁꯦ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯁꯦ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯤꯍꯣꯝ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯍꯧꯕ ꯄꯣꯠ ꯑꯃꯒ ꯑꯁꯥꯝꯗꯒꯤ ꯄꯣꯠ ꯑꯃꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯃꯁꯤ ꯂꯩꯍꯥꯎ ꯃꯥꯟꯅꯗꯕꯅꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯍꯥꯏꯕꯁꯤꯅ ꯄꯨꯔꯥ ꯃꯍꯥꯎ ꯇꯣꯉꯥꯜꯂꯤ ꯑꯗꯨꯅ ꯀꯤꯍꯣꯝ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟꯗ ꯑꯩꯈꯣꯏ ꯎꯍꯩ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯗ ꯐꯖꯅ ꯊꯥꯔꯦꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯁꯨ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯨꯛ ꯊꯥꯈꯤꯕꯁꯤꯅ ꯆꯍꯤ ꯀꯨꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯃꯍꯩꯗꯨ ꯐꯖꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯇꯧꯔꯒ ꯐꯖꯅ ꯇꯧꯔ ꯃꯄꯥꯟꯗ ꯄꯦꯀꯦꯖꯤꯡꯒ ꯐꯖꯅ ꯇꯧꯗꯅ ꯃꯁꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯂꯩ ꯑꯩ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯣꯡꯃꯪꯈꯥ ꯑꯁꯤꯟꯕ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯃꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯅꯣꯡꯃꯪꯈꯥ ꯑꯁꯤꯟꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯂꯤꯞ 52 ꯅꯠꯇ꯭ꯔꯒ ꯂꯤꯞꯁꯞ ꯂꯩꯔꯒ ꯂꯤꯚꯔ ꯁꯣꯛꯄ ꯃꯇꯝꯗ ꯖꯣꯟꯗꯤꯁ ꯅꯥꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯪꯈꯥ ꯑꯁꯤꯟꯕꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯊꯣꯡꯉ ꯆꯥꯊꯣꯛꯄꯁꯤꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯆꯥꯕ ꯀꯥꯟꯗ ꯍꯦꯛꯇ ꯐꯕ ꯉꯝꯃꯅꯤ ꯑꯗꯨꯅ ꯂꯤꯚꯔ ꯁꯣꯛꯄꯁꯦ ꯑꯗꯨꯅ ꯅꯣꯡꯃꯪꯈꯥ ꯑꯁꯤꯟꯕ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯗ ꯃꯥꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝ ꯃꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯀꯩ ꯃꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯔꯤꯁꯔꯁ ꯇꯧꯔꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯗꯨꯒ ꯂꯣ ꯃꯦꯀꯔꯁꯤꯡꯒ ꯃꯥꯟꯅꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯁꯤ ꯄꯥꯁ ꯇꯧꯔꯒ ꯃꯁꯤꯗ ꯇꯧꯗꯅ ꯐꯖꯅ ꯃꯅꯥꯁꯦ ꯆꯞꯄꯦꯔꯒ ꯑꯗꯒꯤ ꯄꯨꯊꯣꯛꯑꯒ ꯃꯍꯤ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯑꯗꯒꯤ ꯃꯁꯤ ꯉꯧꯊꯣꯛꯑꯒ ꯄꯦꯀꯦꯖ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯩ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯗꯣ ꯂꯦꯚꯦꯜ ꯅꯞꯇꯅ ꯇꯧ ꯇꯥꯔꯗꯤ ꯁꯤꯡꯒꯥꯄꯨꯔꯗ ꯃꯥꯂꯦꯁꯤꯌꯥꯗ ꯆꯩꯅꯥꯗ ꯀꯣꯔꯤꯌꯥꯗ ꯖꯄꯥꯟꯗ ꯃꯁꯤꯗ ꯌꯣꯜꯂꯒ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯁꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩ ꯂꯣꯏ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯤꯕ ꯁꯦꯛꯇꯔꯁꯤꯡꯗ ꯃꯁꯤ ꯃꯥꯏꯄꯨꯅꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯉꯥꯡꯅꯔꯒ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯁꯤ ꯄꯨꯊꯣꯛꯑꯒ ꯉꯥꯡꯅꯗꯅ ꯃꯁꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯔꯤꯌꯥꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯔꯝ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯈꯨꯟ ꯌꯥꯎꯔꯤ ꯑꯗꯒꯤ ꯀꯕꯨꯏ ꯈꯨꯟ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯆꯤꯔꯨ ꯋꯥꯏꯊꯧ ꯁꯣꯝꯗꯁꯨ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯊꯤꯌꯥꯝꯂꯣꯝꯒꯤꯁꯨ ꯌꯥꯎꯔꯤ ꯆꯥꯅꯝ ꯁꯟꯗ꯭ꯔꯣꯛꯀꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅꯁꯨ ꯑꯗꯨꯝ ꯊꯥꯔꯤ ꯑꯗꯨꯒ ꯑꯦꯔꯤꯌꯥꯗ ꯊꯥꯔꯤꯁꯤ ꯑꯟꯗ꯭ꯔꯣ ꯊꯪꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯀꯤꯍꯣꯝ ꯊꯥꯔꯒ ꯁꯦꯟ ꯇꯥꯟꯖꯕ ꯏꯃꯨꯡ ꯄꯨꯖꯕ ꯃꯤ ꯀꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯃꯛꯇꯁꯨ ꯎꯍꯩ ꯋꯥꯍꯩ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯁꯤ ꯌꯣꯡꯆꯥꯛꯀꯤ ꯃꯐꯝ ꯑꯣꯏꯔꯝꯕꯅꯤ ꯌꯣꯡꯆꯥꯛ ꯁꯤꯈꯤꯕꯗꯒꯤ ꯇꯧꯕꯅꯤ ꯋꯥꯡꯈꯦꯝꯒꯤ ꯌꯣꯡꯆꯥꯛ ꯕꯖꯥꯔꯗ ꯋꯥꯡꯈꯦꯝꯒꯤꯗꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄꯨꯔꯛꯑꯒ ꯂꯂꯣꯟꯕꯤꯗꯨꯅ ꯋꯥꯡꯈꯦꯝ ꯌꯣꯡꯆꯥꯛꯅꯤ ꯍꯥꯏꯔꯒ ꯌꯣꯜꯂꯦ ꯍꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯁꯤ ꯈꯪꯅꯕ ꯋꯥꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯡꯈꯦꯝꯁꯤꯁꯨ ꯌꯥꯝꯅ ꯎꯍꯩ ꯋꯥꯍꯩ ꯍꯣꯔꯇꯤꯀꯜꯆꯔꯒ ꯌꯥꯝ ꯆꯥꯟꯅꯕ ꯂꯝꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯀꯤꯍꯣꯝ ꯊꯥꯔꯤꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯗ ꯐꯥꯝ ꯇꯧꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤda ꯑꯩꯈꯣꯏ ꯀꯣꯝꯂꯥꯒꯤ ꯐꯥꯝꯃꯨꯛ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯥꯈꯟꯕ ꯃꯇꯝꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯕꯤꯖꯣꯏ ꯀꯣꯝꯖꯟꯅ ꯁꯦꯝꯒꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯉꯣꯟꯗꯩ ꯃꯊꯪ ꯀꯅꯥ ꯑꯃ ꯂꯧꯅꯩ ꯍꯥꯏ ꯃꯥꯏ ꯄꯥꯛꯑꯕꯅꯤ ꯑꯗꯨꯅ ꯍꯩꯈꯥ ꯍꯩꯅꯧ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯣꯔꯦꯟꯅꯒꯁꯨ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯣꯏꯈ꯭ꯔꯦꯅ ꯇꯥꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯝꯁꯤꯗ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯆꯍꯤ 5ꯒꯤ ꯄ꯭ꯂꯥꯟꯁꯤꯗ ꯍꯥꯞꯄꯦꯔꯒ ꯃꯁꯤ ꯐꯖꯅ ꯁꯦꯝꯒꯠꯄ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯄꯤꯖꯔꯤ ꯑꯗꯨꯒ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔ ꯈꯛꯀꯤ ꯅꯠꯇꯦ ꯃꯇꯝ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯁꯤ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯐꯝ ꯁꯦꯛꯇꯔꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯡ MLA ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯎꯍꯩ ꯋꯥꯍꯩ ꯊꯥꯔꯤꯕ ꯀꯤꯍꯣꯝ ꯊꯥꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯁꯤ ꯃꯤꯠꯌꯦꯡ ꯏꯆꯪ ꯆꯪꯕꯤꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯌꯥꯝ ꯀꯨꯞꯅꯗꯤ ꯍꯪꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕꯅꯗꯤ ꯃꯁꯤ ꯐꯪꯉꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯈꯔꯗꯤ ꯐꯪꯕ ꯃꯥꯜꯂꯤ ꯀꯅꯥꯒꯨꯝꯕ XYZ ꯃꯤ ꯈꯔꯗꯤ ꯁꯨꯝ ꯃꯥꯒ ꯅꯪꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯅꯪꯅꯕ ꯃꯄꯥꯡꯒꯤꯅ ꯄꯤꯕ ꯈꯣꯠꯄ ꯈꯔ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯂꯩ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯃꯣꯏꯅꯁꯨ ꯃꯁꯤ ꯆꯥꯎꯈꯠꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯒꯨꯝꯕ ꯖꯒꯥꯅꯤ ꯍꯤꯔꯝꯅꯤꯗꯤ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯕꯅꯣ ꯍꯥꯏꯗꯤ ꯃꯗꯨꯃꯗꯤ ꯑꯩ ꯊꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯥꯏꯗꯤꯌꯥ ꯂꯩꯖꯗꯦ ꯑꯗꯣ ꯁꯣ ꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯗꯤꯕꯦꯂꯞ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯎꯍꯩ ꯋꯥꯍꯩ ꯊꯥꯔꯤꯕꯁꯤꯡꯒꯤ ꯀꯥꯟꯅꯕ ꯐꯪꯉꯦꯁꯦ ꯊꯣꯏꯅ ꯑꯩ ꯅꯣꯂꯦꯖ ꯂꯩꯇꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯤꯟ ꯇꯨꯔꯦꯟꯒꯤ ꯋꯥꯡꯃ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯋꯥꯡꯃ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯈꯥꯏꯗꯣꯛꯑꯝꯃꯦ ꯃꯁꯤ ꯅꯝꯕꯔ 1 ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯐꯨꯒꯥꯏꯕ ꯄꯥꯝꯃꯤ
मसीगी मनिंग ममांग लेहनिंग दी हाइतार आइदी मसीदा कोइना से तुरियन की वांगमा अदे तुरियन ममांग हाइबसी मसी लेबम थोकते केराव केंद्र से समाना ना होय तुरियन खाय तुरियन थुम सारा लोरे थुम सारा लोरे अदुदा दुम लोरे प्रॉब्लम लेत्रे अदुगा अखोइगी हौजिकी हंगबीरिबा वाहंदुगी मतुंगिना अखोइगी माइगे सोमगी केराव लंगधुम खंत्रोक चंद्रो वांगेम थियाम दुगी चिंगी खुनचिंग असे अखोई वोटर सी केराव केंद्र की ओइना सिंकुमा प्रमुख लेबा सिदा अखोई सि वोटर यामदब नते हाइजतारी अदना हाइबा वोटर सिंग से मौसादे जो पुलप पुलप अदुम इशू दे येंगा अदुम सवटपगी अमा परा फागिबनिना करिगुंबा आइना मियाम द फजना इकाय खुमना आई पैसा दी आई पैसा येलगा भोट सही मंगागी एंगोंदो थादो बिसिदा आई पैसा लेरगा सो यमदो हाइबो ngam गदो मी नते आइदी मिगी सही मंगागी राइसे पैसा खरा तरोगा एता लैबा याबगुम एता मिओंदा अदुगुम बसे आइगी फिलोसफी दा आइगी आइडियोलॉजी दा आइगी इसागी प्रिंसिपल दा यावदे हाइतारे अदना आइना मियाम दा पामजबेदी पैसा इतिंग तिंग हंदना मिउ चेमदंग खल्लगा अमद केराव केंद्र एग्जाम्पल इन्फ्लुएंस तो पीजे है हाईबनी हाईगदोरीबनी सेंजाव पाइबा कनागुंबा खंदे ठिका तौबद चानगदबुजु रंब याय कारबा तौबद चानगदबु रंब याय अदुगु मिसिंग अदो मदुना अखोइगी इलेक्टोरल पॉलिटिक्स से चंगल लेगा चाइगी अखोइगी कारबार की टाइप तौबसे मसीदी मसी मोगी मायोक्तने आइना हुजिक मियामदा आइना कैंपेन हौरिस तौदुरिस कन्ना तौदुरिस अदना पैसा इतिंग तिंगदना मिहुत खनबसे केराव केंद्रदा हौरसी हाबसी आइगी थाजबनी आइगी मसी आइगी पांदमनी आइगी विजननी मेसेजनी मियामदसु मसी चुम्मीना खल्लगा सौगटपिगिने हाबसे अदुगी मोई वाफमदो ओइबा लीडरसिंगना मोगी रेस्पोंड दुगी मतुंगिना आई थरांग तौजबनी हाइतारे अदना आई थाजबदे आई 100% थाजै अहोंग पाम मियामने अदु केराव केंद्र की मियाम से हेनसु वारे हाइतारे आइना खंजबददी इशागी हाइबसी तुंगोइना बतारे नंबर 1 कैंडिडेट ओइगदरबा जेंटलमैन अदो मदुना मसागी हाइबसी मसी यावरोइदबनी the candidate, the intending candidate should be selfless. Masagi है यार इधर मियामगी है ना गाँव जब मियामगी खनबा मियाम यार फरक लोगे ना खनबा अदुम्बा मिसी वही बसी हान बदा चंगी अनि शुभदा लाइले शुभ ही बताई ओम शुभदा लमदम जी के हवा नुक्सित लेहाओ लेडे बफुरुप इथनिक ग्रुप अखोई मियाम येलो मी मैम असिगी पुआरिसु खंग बताई अखोइना लेइबा सिचुएशन प्रॉब्लम जो खंग बताई अदुगा दगी नांगथोखिबा वासे नाकपु मिसु ओइगदबुनी हाइबदी आई मतंगसिदा हाइजनिंगी इंदिरा गांधी ना लेगिदबा इंदिरा गांधी इंडियागी प्राइम मिनिस्टर पिरक्तगी अथुइबी मान हारमबदो What more talk less of why I'm going to tell you what I do my some way waiver Matotai Aduga Lamsa Taza was a tinical I get Hazabidani Aduga Masagi or Tidraba Aduga Laila Shugi background Kuleraba Lamdam Dugi Puari Pasana Kangaba Miambu Laitaba Laida Bainakun Bakadan Shivamaba Dugumba missing do ID missing Bamu way by Arabrine country. The same Namasi Yam Pazabohangni, Duga Yamna, Quay Kendra Kudimaki, Parjamiam, at board one at Hadagiva, Yamwana Tien Tungjaraga, Hadagiva, Duga Board Karakandana, Amatova, Masi, common when a thing of a problem. ID Kagumba Yamna Shibin, say Mangagi, Haxamton, Sinabi Targadi, my partner, I am Yami Targadi, ID. फोन स्विच ऑफ का सुम ले 24 आवर दम आई फोन नम तोंगाना थमगनी अदुगा आई हप्ता अमगी मनुंगदा आई मियाम गी ओबन मिट अम थमगनी अदुगा मियाम गी लाइब अवाना गी ई पाव बसे 24 आवर ऑन तोरगा थमता देगी मी मन रिसीव तोरगा सिले अहिंग ताइबुं खाक्तना आई दु मियाम गे दम आई चेन जोंबदा ई सिजग्रसु यारे आई दु माइ खनजब मणिपुर गी ओइना लाइरिबा उजिक तौरीबा अखोइगी मिहुत कारक्तना असेंबली द फमीबा अदुगा मयाम फमग्रबा मयाम सुम येंगबा मतमदा आइदी यामना
तसेंगना पेनबदी ओइदि जुजिकी ओपोजिशन दो रूलिंग दो मतिक चाबा मी मतिक मगुन लेबा सिंगबो एबदा मतिक चाबा मी दम याउदब नते यावी अदुम मक्ति ओइरगा मी सिंग यामदे हाइतारे अदना मी वोट लेपेइबा कारिबा अयामबसी चेंजाउ पाइबा दगी कारबार कराई कराई दे करी कारबार तरुबनो कराई दे पेशानो मधुगुंब मयाम पायरेगा मियाम दा मितना थगललगा चाइरेगा तौबा असुगुंब सि तौरेगा कारकपुना याम बोय अदुगा आई ओइना हाइजोरगदी मतिक चाबा लेबाकी ngauजबा खनजबा सेंदी लेजदबा मयाम लै अदु ममिंगदो हायरगदी मोइना ताबदसु हराउबा याय कनामने नुवाइतबसु याय आई मतिक चाबा लेबाकी ngauजबा मी अफबा अदुगा सेंदी लेजदबा मी मयाम लै मोइजे मियाम नतंग हजिकि 21th century नि कंप्यूटर मतमनि अदगे स्मार्टफोन मतमनि हायदना अमतंग अखोय अनोबो हियेंग जि गायना कैराव केंद्र दगे हौरगा नद्र कैराव केंद्र दु सुमाइन तौरे गायना अतोप केंद्र दसु मतिक चारेना खंजरिबा लाइलासु दगी हैजरबा अदगी मियामगी अयुंदिंगी खंगना ngauजरिबा मरेबाक मरमदमगी याम खंजबा पेट्रोटिक स्पिरिट लेबा पेट्रोटिज्म वखन लेजबा अदगे नेशनलिज्म की वखन लेजबा अजुगुंबा मी मयाम लेरिबसे मोइसी थागरान पामी अतै मयाम जी लोइना लाली फते हाबे नतेको अदुरगजु चुंबा ngauजबा माइ माइ लमदा ngauजबदो कनागुंबु जी इमिली ओरिजिन जी कॉन्ट्रैक्ट वर्क तसलमदि हेना अफाव नॉर्थ ईस्ट की जु ममिंग चटप कॉन्ट्रैक्टर जु ओरंबा यायबा अदुबु एसेंबली सिदा अदुगुंबा मी सिंगदुना मेजॉरिटी ओइरगा लेबाकी साइड खुदिंग ngarang मक्तजु यूसीएम ना कोगी बाउंड्री की उई नुंगाई ते हतारे खबद इरकवा थेने असुगुंबा मरुई बि एरियादना कोई वखन चंगना खुद थागदवा याम सेंसिटिवली सीरियसली लगुदों लौदबा अदगा सोमदा पूरा दलानगी अदगी लाइव थादरक खरद मसी मसी मैम खंगनबने याम पाप सिमिन याम हाजररोगे असाई एरिया जे पेंजदे हाइतारे अदना सुगुंबा खंदबा लेबाकी ngaubu मैम जबतंग मणिपुर प्रजा मैम कैराउदगी हरमदंग थागदबियु सिने आई अपील आई मेसेज याम नुआइजै तमो अरोइबगी वाफमसिदा अरोइबगी वाफमसिसु मैमना ताबिरकांदा मसिगी तमो ब्रोजेनगी वखलोन अदुगा महाकना तौनिंगलिबा अहानबदा अखोगी एग्रीगे सेक्टरदा खुद थानिंगलिबा अदुगा थमोइ सेंबा प्रजासिंगना कैराउ केंद्रगी मियामसिंगना इशूदा मरुइना येंगाकांदा लुचिंगबा खल्ली हाइबगी थाजब थंबिरिबा अदुगा पैसाना चत्ते हाइबगी थाजब थंबिरिबा तमुगी वाफमसिंग असि ताबिरकांदा कैराउ केंद्रगी मियामना अफब लुचिंगबा मतिक चाबा कैंडिडेट अदु खननबगी खुदोंग चाबदु लौबियु ngasi oinadi matang asida mami tv na sandokchariba meet your future leader matang asida loisinjari mathangda anuba intending candidate ama puduna muk laksage punna hairiba intending candidate sing asigi wakal loksing akoi gi wakalon kya se khamina kanda akoi na karamba luching babu karamba matik chaba luching bano haina khanga dawri bano haibu soidena lemina se soidena ngaidin lebiramu mathangi meet your future